Manipur ki Governor Anusya Wikena ngarang state focus paper lising aniga kunmari kunmanga advance babanda fongkre National Bank of Agriculture and Rural Development NABARD na puthokpa paper asida Reserve Bank of India na piba matuk ina Manipur state ki priority sector activities ki lupa crore lising aniga Chamapan humdoi dasmik taratet ki credit potential yauri Ras Baban gi conference hall da ngarang pangthok ki ba state credit seminar lising aniga kunmari da paper adu release tawraduna governor na hai madudi NABARD na semba potential link credit plan asi district wise credit scheme sing pulaga state focus paper lising aniga kunmari kunmanga haiduna release tawbani Manipur gi khunmi singi socio economic status fagat hanaba makoi gi income level amasung punsi mahing fagat hanaba NABARD na state asigi rural infrastructure develop tawnaba thamliba pandamasi fangnaba honaba tai haiki state focus paper lising aniga kunmari kunmanga da NABARD na available loan potential asi lupa crore lising aniga chamapan humdoi dasmik taratret ni haina estimate tawri masigi manungda crore lising amaga chamri kunithoi dasmik marfunipan haibadi chada nifunipan agriculture activities ki damak estimate tawri MSME gi oina crore lising amaga chamaga kuntratrok dasmik kunithoi haibadi chada kuntranipan amasung lemhori ba chada taramari haibadi crore lising mari ga supna crore chamri ga supna mari dasmik taretna atai priority section estimate tawri sector estimate tawri